ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯩ ꯉꯁꯤ ꯊꯕꯤ ꯊꯣꯡꯖꯒꯦ ꯇꯧꯕꯅꯤ꯫ ꯁꯤ ꯊꯕꯤ ꯑꯅꯤꯁꯦ ꯌꯥꯝ ꯉꯔꯥꯡ ꯍꯦꯛꯄꯅꯦꯕꯀꯣ ꯍꯤꯡꯒꯣꯜꯗꯒꯤ, ꯑꯩꯒꯤ ꯔꯤꯜꯗꯗꯤ ꯌꯥꯎꯕꯅꯤ ꯃꯌꯥꯝ, ꯑꯗꯣ ꯈꯔ ꯃꯁꯥꯂꯥ ꯆꯥꯊꯣꯛꯈ꯭ꯔꯦ, ꯉꯁꯤ ꯊꯣꯡꯕ ꯎꯖꯔꯛꯀꯦ꯫ ꯑꯗꯣ ꯁꯤ ꯊꯕꯤꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯈꯪꯗꯦ, ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ꯫ ꯃꯀꯨꯁꯤꯗꯤ ꯌꯥꯝ ꯂꯤꯕ ꯃꯥꯟꯗ꯭ꯔꯥ? ꯂꯤꯗꯦꯕꯀꯣ ꯃꯌꯥꯝ, ꯑꯗꯣ ꯈꯪꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ, ꯁꯤ ꯊꯕꯤ ꯁ꯭ꯇꯥꯏꯜꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯕꯅꯣ? ꯊꯕꯤ ꯑꯃꯥꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ, ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯕꯤꯁꯦ ꯑꯝꯇ ꯎꯗ꯭ꯔꯤꯑꯕ꯫ ꯑꯗꯣ ꯊꯣꯡꯅꯕꯅꯤꯅ ꯃꯌꯥꯝ ꯃꯀꯨꯁꯦ ꯂꯧꯊꯣꯛꯑꯒꯦ꯫ ꯃꯀꯨ ꯌꯥꯎꯔꯒ ꯊꯣꯡꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ, ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛꯀꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯁꯤꯒꯁꯨ ꯈꯤꯇꯪ ꯂꯧꯊꯣꯛꯀꯦꯕ, ꯑꯗꯨꯒ ꯑꯗꯨꯝ ꯃꯀꯛ ꯑꯂꯨꯗꯧꯅ ꯁꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯨꯝꯌꯥꯛꯄꯤ ꯈꯔ ꯊꯥꯛꯑꯒ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯛꯀꯦ꯫ ꯃꯌꯥꯝ ꯊꯕꯤ ꯊꯣꯡꯕ ꯆꯥꯅꯕ꯭ꯔꯣ? ꯌꯥꯎꯔꯕꯣ? ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯄꯗꯩ ꯊꯕꯤ ꯊꯣꯡꯕ ꯆꯥꯔꯦ꯫ ꯀꯩꯒꯤꯅꯣꯗ ꯁꯤꯗ ꯍꯤꯟꯖꯥꯡ ꯚꯦꯔꯥꯏꯇꯤꯁꯦ ꯂꯩꯇꯕꯒꯤꯀꯣ꯫ ꯁꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯗꯨꯅꯦꯕꯀꯣ, ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦ ꯃꯌꯥꯝ꯫ ꯑꯩ ꯊꯣꯡꯕ ꯍꯧꯖꯔꯒꯦ꯫ ꯑꯆꯥꯊꯥꯎ ꯈꯔ ꯍꯩꯔꯦ, ꯑꯗꯨꯒꯅꯦꯀꯣ ꯊꯨꯝꯌꯥꯛꯄꯤꯁꯦ ꯁꯤ ꯍꯥꯟꯅ ꯈꯔ ꯇꯥꯎꯊꯣꯛꯑꯦ꯫ ꯇꯥꯎꯊꯣꯛꯄꯅꯅꯦ ꯃꯥꯁꯦ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯧꯕ ꯃꯇꯝꯗ ꯇꯣꯏꯗꯦꯕꯀꯣ, ꯎꯏ ꯂꯥꯎꯋꯦꯕ, ꯑꯗꯨꯒꯤ ꯊꯨꯝꯌꯥꯛꯄꯤꯁꯦ ꯇꯥꯎꯊꯣꯛꯑꯦ꯫ ꯑꯗꯣ ꯊꯕꯤ ꯊꯣꯡꯕꯗꯅꯦꯀꯣ ꯊꯨꯝꯌꯥꯛꯄꯤ ꯊꯥꯛꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ꯫ ꯊꯕꯤꯒꯤꯗꯤ ꯃꯥꯒꯤ ꯇꯦꯁꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯗꯅ ꯏꯁꯤꯡ ꯉꯥꯛꯇ ꯌꯥꯎꯕ ꯑꯣꯏꯕꯅꯤꯅ ꯈꯇꯪ ꯊꯣꯡꯕꯁꯦ ꯍꯥꯎꯇꯦꯕꯀꯣ꯫ ꯑꯗꯣ ꯊꯨꯝꯌꯥꯛꯄꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯉꯥꯒ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ, ꯅꯠꯇ꯭ꯔꯒ ꯉꯥꯔꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ, ꯊꯨꯝꯌꯥꯛꯄꯤꯒꯤ ꯃꯍꯨꯠꯇ꯫ ꯑꯩꯅ ꯃꯥꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯇꯥꯎꯊꯣꯛꯄꯤꯔꯦ ꯊꯨꯝꯌꯥꯛꯄꯤꯁꯦ, ꯑꯗꯨꯒ ꯑꯩ ꯊꯣꯡꯕꯗꯣ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ꯫ ꯊꯨꯝꯌꯥꯛꯄꯤꯁꯦ ꯃꯟꯕꯗꯅꯦ ꯑꯁ ꯌꯥꯝ ꯋꯥꯏꯑꯦꯕ, ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯔꯨꯗꯣ ꯑꯗꯨ ꯌꯥꯝ ꯊꯤꯜꯂꯦꯕ ꯈꯨꯠꯇ, ꯃꯥꯏ ꯃꯔꯨꯁꯦ꯫ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯎꯊꯣꯛꯑꯦ ꯃꯌꯥꯝ, ꯑꯗꯨꯒ ꯉꯧꯔꯒꯦ꯫ ꯑꯍꯥꯟꯕꯗꯅꯦꯀꯣ ꯀꯩꯅꯣꯗꯣ ꯖꯤꯔꯥ ꯃꯔꯨ ꯈꯔ ꯊꯥꯗꯔꯦ, ꯑꯗꯨꯒ ꯍꯤꯡ ꯈꯔ ꯊꯥꯗꯔꯅꯤ꯫ ꯑꯩꯗꯤ ꯍꯤꯡꯗꯤ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝ, ꯁꯨꯝ ꯆꯥꯕ ꯇꯨꯝꯍꯜꯂꯤ, ꯗꯥꯏꯖꯦꯁꯟ ꯐꯍꯜꯂꯤ ꯍꯥꯏꯕꯗꯨꯗꯀꯣ꯫ ꯑꯗꯨꯒ ꯃꯤꯊꯤ ꯈꯤꯇꯪ ꯑꯃ ꯊꯥꯗꯔꯦ, ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯑꯃ ꯊꯥꯗꯔꯦ꯫ ꯁꯤꯅꯅꯦ ꯁꯤꯡꯅꯦ ꯈꯔ ꯄꯣꯞꯂꯤ ꯁꯨꯒꯥꯏꯕꯀꯣ, ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧ ꯈꯔ ꯊꯥꯗꯔꯦ, ꯑꯗꯨꯒ ꯉꯧꯕꯤꯔꯅꯤ꯫ ꯇꯤꯜꯍꯧꯁꯤꯅ ꯈꯤꯇꯪ ꯍꯥꯟꯅ ꯊꯥꯗꯩꯁꯤꯅ ꯃꯥꯁꯦ ꯃꯨꯟꯕ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯕꯅꯦꯕꯀꯣ, ꯑꯗꯨꯒꯤ꯫ ꯑꯗꯨꯒ ꯀꯔꯤ ꯄꯇꯥ ꯈꯤꯇꯪ ꯑꯃ ꯊꯥꯗꯔꯦ, ꯑꯗꯨꯒ ꯁꯤꯅ ꯆꯅꯝꯅꯦꯕꯀꯣ꯫ ꯆꯅꯝꯁꯦ ꯈꯤꯇꯪ ꯀ꯭ꯔꯁ ꯇꯧꯔꯒ, ꯍꯥꯏꯗꯤ ꯄꯨꯔꯥ ꯁꯨꯕꯁꯨ ꯅꯠꯇꯕ, ꯈꯤꯇꯪ ꯄꯣꯞꯂꯤ ꯁꯨꯔꯒ ꯑꯗꯨꯃꯁꯨ ꯊꯥꯗꯔꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔꯁꯨ ꯊꯥꯛꯑꯦ, ꯍꯥꯏꯗꯤ ꯃꯍꯥꯎ ꯂꯩꯍꯟꯅꯕ ꯍꯥꯏꯅ, ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯊꯥꯛꯑꯦ ꯃꯌꯥꯝ꯫ ꯑꯩꯒꯤ ꯊꯕꯤꯒꯤꯅꯦ ꯑꯆꯥꯔꯁꯨ ꯂꯩꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯕꯤꯅ ꯀꯃꯥꯏꯅ ꯑꯆꯥꯔ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯎꯕꯅꯦ꯫ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ, ꯑꯩ ꯀꯃꯦꯟꯗꯨꯗ ꯑꯗꯨꯝ ꯂꯤꯡꯛꯇꯣ ꯍꯥꯞꯄꯛꯀꯦ꯫ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯨꯒ ꯑꯩ ꯊꯕꯤꯗꯣ ꯃꯀꯛ ꯁꯣꯏꯔꯦ, ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯃꯨꯟꯅꯕ ꯉꯧꯃꯤꯟꯅꯔꯅꯤ꯫ ꯑꯗꯣ ꯊꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯏꯁꯤꯡꯗꯤ ꯌꯥꯝ ꯌꯥꯎꯏꯗꯅ ꯃꯅꯨꯡꯗ, ꯑꯗꯣ ꯃꯨꯟꯕꯗꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯕꯅꯦ꯫ ꯑꯗꯨꯒ ꯊꯕꯤꯒ ꯑꯂꯨꯒ ꯊꯣꯡꯉꯁꯨ ꯌꯥꯏꯀꯣ ꯌꯥꯕꯗꯤ, ꯑꯗꯣ ꯃꯥ ꯉꯥꯛꯇ ꯊꯣꯡꯕꯗꯤ ꯍꯥꯎꯇꯦ, ꯉꯥ ꯑꯇꯦꯛꯄꯒ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯔ ꯊꯥꯗꯔꯦ, ꯑꯗꯨꯒ ꯃꯆꯨ ꯈꯔ ꯍꯥꯞꯄꯤꯔꯦ꯫ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯣꯠꯄꯤꯔꯅꯤ꯫ ꯊꯨꯝꯗꯤ ꯉꯁꯥꯏ ꯍꯥꯟꯅ ꯊꯥꯛꯈ꯭ꯔꯦꯀꯣ ꯃꯌꯥꯝ, ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯈ꯭ꯔꯕꯅꯦ ꯎꯍꯧꯕꯗꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒ ꯁꯨꯡꯍꯥꯞ ꯍꯥꯞꯇꯕꯤꯗ ꯉꯥꯏꯍꯥꯛ ꯃꯥꯁꯦ ꯃꯨꯟꯅꯕ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯔꯛꯁꯤꯗꯅꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯇꯥꯎꯊꯣꯛꯈꯤꯕ ꯊꯨꯝꯌꯥꯛꯄꯤꯗꯣ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯗꯣ ꯃꯥꯁꯦ ꯀꯪꯅ ꯑꯗꯨꯝ ꯉꯧꯔꯁꯨ ꯍꯥꯎꯕꯅꯦ, ꯑꯗꯣ ꯈꯤꯇꯪ
ꯏꯁꯤꯡ ꯌꯥꯎꯔꯞꯅ ꯅꯥꯏꯔꯞꯅ ꯍꯥꯏꯗꯤ ꯃꯍꯤ ꯅꯪ ꯂꯥꯎꯅ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯈꯔꯒ ꯃꯨꯜꯂꯛꯑꯦ ꯊꯥꯖꯗꯅ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯆꯥꯕ ꯃꯤꯕꯨꯗꯤ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯈꯔꯒ ꯃꯨꯜꯂꯛꯑꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅꯅꯦꯀꯣ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆꯇꯣ ꯈꯤꯇꯪ ꯍꯥꯞꯄꯦ ꯀꯩꯒꯤꯅꯣꯗ ꯃꯁꯛ ꯐꯖꯅꯕ ꯍꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯦ ꯃꯁꯛꯁꯨ ꯐꯖꯕꯅꯦ ꯑꯗꯨꯒꯅꯦ ꯍꯥꯎꯁꯨ ꯍꯥꯎꯕꯅꯦ ꯇꯣ ꯐꯅꯌꯥꯝ ꯃꯨꯟꯖꯤꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯨꯝꯖꯤꯟꯕꯤꯔꯅꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯐꯅꯌꯥꯝ ꯃꯨꯜꯂꯦ ꯃꯌꯥꯝ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯍꯥꯎꯅꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯃꯁꯥꯂꯥꯗꯣ ꯉꯥꯒꯤ ꯃꯁꯥꯂꯥꯗꯣ ꯑꯗꯨ ꯍꯥꯞꯄꯤꯔꯦ ꯈꯔ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯃꯣꯟ ꯃꯣꯟ ꯂꯥꯎꯅꯕ ꯊꯣꯡꯉꯅꯤ ꯃꯨꯟꯗꯤ ꯃꯨꯜꯂꯦ ꯑꯗꯨꯁꯨ ꯃꯥꯁꯦꯀꯣ ꯏꯁꯤꯡ ꯉꯥꯛꯇ ꯌꯥꯎꯕꯅꯤ ꯃꯁꯥꯁꯦ ꯆꯛ ꯆꯛ ꯈꯔ ꯂꯥꯎꯒꯟꯕꯅꯦ ꯈꯨꯝꯖꯤꯜꯂꯦ ꯃꯌꯥꯝ ꯍꯟꯗꯛꯃꯨꯛꯇꯤ ꯏꯁꯤꯡ ꯍꯥꯞꯄ ꯌꯥꯔꯅꯤ ꯍꯟꯗꯛꯃꯨꯛꯇꯒꯤ ꯑꯩ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯅꯤ ꯃꯍꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯤ ꯑꯣꯏꯅꯕ ꯀꯪꯁꯤꯜꯂꯛꯄꯗꯨꯒ ꯆꯞ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯅ ꯑꯣꯏꯕ ꯍꯦꯟꯖꯥꯡ ꯍꯥꯏꯅ ꯑꯃ ꯂꯩꯇꯥꯏꯅꯦ ꯌꯥꯝ ꯅꯪꯕꯁꯨ ꯅꯠꯇꯕꯤ ꯌꯥꯝ ꯂꯥꯡꯕꯁꯨ ꯅꯠꯇꯕꯤ ꯐꯖꯅ ꯃꯩ ꯂꯩꯈꯠꯄꯤꯔꯦ ꯑꯗꯨꯒ ꯁꯧꯕ ꯉꯥꯏꯔꯅꯤ ꯃꯌꯥꯝ ꯁꯧꯔꯛꯑꯦ ꯑꯗꯨꯒꯅꯦꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯝꯖꯤꯜꯂꯒꯅꯦꯀꯣ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯐꯖꯅ ꯊꯣꯡꯕꯤꯔꯅꯤ ꯃꯊꯪꯗꯒꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯃꯨꯜꯂꯝꯃꯅꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯤꯅꯤꯠ 8ꯃꯨꯛ ꯐꯥꯔꯦ ꯃꯨꯜꯂꯦ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯃꯐꯣꯟ ꯇꯥꯅꯕꯀꯣ ꯈꯤꯇꯪ ꯇꯛꯈꯥꯏꯕꯤꯔꯦ ꯑꯩꯅ ꯃꯐꯣꯟ ꯈꯤꯇꯪ ꯇꯥꯕꯁꯤꯅ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯖꯤꯜꯂꯒ ꯊꯣꯡꯉꯒꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯄꯨꯔꯥ ꯃꯨꯜꯂꯦ ꯃꯆꯨꯁꯨ ꯐꯖꯔꯦꯗꯣ ꯁꯤ ꯃꯍꯤꯒꯤ ꯆꯥꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯂꯥꯡꯗꯕꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯤꯜꯂꯒꯦ ꯉꯁꯥꯏꯒꯤ ꯊꯨꯝꯌꯥꯛꯄꯤꯗꯨꯅꯤꯗꯣ ꯇꯣꯏꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯇꯥꯎꯊꯣꯛꯈꯤꯕꯗꯨꯅ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯤꯜꯂꯒꯅꯦ ꯃꯌꯥꯝ ꯃꯤꯅꯤꯠ 1-2 ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ ꯀꯌꯥꯝ ꯃꯁꯛꯇꯣ ꯐꯖꯔꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯅꯦ ꯑꯩ ꯐꯗꯤꯒꯣꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯊꯥꯛꯏꯁꯦ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯃꯈꯣꯛꯁꯦ ꯁꯤꯁꯦ ꯃꯅꯥꯕꯨꯗꯤ ꯃꯈꯣꯛꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯡꯗꯣꯛꯑꯦ ꯃꯈꯨꯝ ꯃꯁꯛꯁꯦ ꯐꯖꯔꯦ ꯃꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒ